ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯃꯃꯥꯡꯗ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯂꯪꯆꯥꯛꯄꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ 14 ꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯇꯣꯟꯗꯥꯡ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯂꯣꯡꯅ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯃꯍꯥꯛ ꯀꯥꯕꯛ ꯀꯥꯈꯠꯂꯛꯂꯤꯕ ꯃꯩꯈꯨ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯃꯍꯥꯛꯅ ꯌꯦꯡꯂꯨꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯉꯁꯥꯏꯒꯤ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯅꯨꯄꯤ ꯑꯗꯣ ꯑꯃꯨꯛ ꯃꯥꯡꯈ꯭ꯔꯦ ꯇꯣꯟꯗꯥꯡ ꯃꯅꯥꯛꯇ ꯍꯤꯞꯂꯤꯕ ꯃꯌꯥꯝꯕ ꯁꯅꯥꯊꯣꯏꯕꯨ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯏ ꯇꯥꯕ꯭ꯔꯣ ꯇꯥꯆꯧ ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯛꯎꯁꯦ ꯁꯅꯥꯊꯣꯏꯗꯨ ꯎꯏꯔꯨꯝ ꯃꯃꯤꯠꯇꯣ ꯄꯥꯡꯂꯛꯇꯨꯅ ꯈꯨꯝꯂꯛꯏ ꯀꯩꯗꯧꯔꯒꯦ ꯅꯪ ꯑꯗꯨꯝ ꯊꯣꯛꯎꯁꯨ ꯀꯩꯅꯣ ꯃꯗꯨꯗ ꯇꯣꯟꯗꯥꯡꯅ ꯇꯜꯂꯦ ꯇꯥꯆꯧ ꯅꯪ ꯁꯤꯗꯤꯕ ꯏꯇꯣꯝꯇ ꯊꯣꯛꯄ ꯇꯟꯕꯩꯅꯦ ꯍꯧꯒꯠꯂꯣꯕꯁꯦ ꯇꯣꯟꯗꯥꯡꯅ ꯑꯁꯨꯝꯅ ꯍꯟꯖꯤꯟ ꯍꯧꯗꯣꯛꯄꯗꯒꯤ ꯁꯅꯥꯊꯣꯏꯗꯣ ꯇꯟꯅ ꯍꯧꯒꯠꯂꯛꯇꯨꯅ ꯃꯅꯥꯎ ꯅꯨꯄꯥ ꯇꯣꯟꯗꯥꯡꯒ ꯄꯨꯟꯅ ꯃꯄꯥꯟ ꯊꯣꯛꯂꯛꯂꯤ ꯃꯕꯥꯅꯤ ꯁꯨꯃꯥꯡ ꯃꯇꯥꯏꯗ ꯍꯧꯔꯤꯕ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯃꯄꯥꯜ ꯊꯣꯛꯆꯤꯜꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯕꯥꯅꯤꯃꯛꯀꯤ ꯂꯦꯡꯖꯨꯝꯗ ꯀꯔꯤꯒꯨꯝꯕ ꯃꯍꯤ ꯑꯃ ꯇꯞ ꯇꯥꯔꯛꯈꯤ ꯁꯅꯥꯊꯣꯏꯅ ꯀꯔꯤꯅꯣꯅꯦ ꯇꯥꯔꯛꯂꯤꯕꯁꯤꯅ ꯀꯔꯤꯅꯣ ꯁꯤꯕꯣ ꯇꯣꯟꯗꯥꯡꯅ ꯈꯪꯗꯦ ꯑꯩꯉꯣꯟꯗꯁꯨ ꯇꯥꯔꯛꯏ ꯁꯅꯥꯊꯣꯏꯅ ꯑꯁ ꯂꯤꯛꯂꯥꯔ ꯀꯩꯅꯣ ꯒ꯭ꯌꯥꯟ ꯇꯥꯄꯣꯟꯇꯦꯗ ꯅꯠꯇ꯭ꯔꯒ ꯅꯣꯡ ꯇꯥꯈꯤꯕꯒꯤ ꯃꯆꯨꯝ ꯃꯔꯥꯡ ꯇꯥꯔꯛꯄ ꯑꯣꯏꯔꯝꯒꯅꯤꯗ ꯑꯁꯨꯝꯅ ꯃꯕꯥꯅꯤꯃꯛ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯈꯟꯖꯤꯟꯗꯅ ꯂꯦꯡꯖꯨꯝꯗꯣ ꯀꯟꯊꯣꯛꯂꯒ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯃꯕꯥꯅꯤꯃꯛ ꯑꯃꯨꯛ ꯍꯤꯞꯊꯗꯨꯅ ꯇꯨꯝꯅꯅꯕ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯕꯥꯅꯤꯅ ꯍꯦꯛ ꯆꯪꯈꯤꯕꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨꯗꯒꯤ ꯃꯁꯥ ꯑꯃꯗ ꯏ ꯊꯥꯡꯗꯅ ꯉꯧꯔꯣꯛ ꯉꯧꯕꯤ ꯅꯨꯄꯤ ꯑꯃ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯇꯧꯔꯛꯇꯨꯅ ꯐꯝꯂꯝꯃꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯗꯣ ꯌꯥꯝꯅ ꯁꯥꯊꯤꯅ ꯁꯣꯛꯄꯗꯒꯤ ꯃꯈꯣꯡ ꯑꯗꯣ ꯄꯥꯏꯁꯤꯟꯗꯨꯅ ꯀꯞꯂꯤ ꯁꯣꯛꯂꯤꯕ ꯃꯈꯣꯡ ꯑꯗꯨꯗꯒꯤ ꯊꯣꯔꯛꯄ ꯑꯃꯨꯕ ꯃꯆꯨꯒꯤ ꯏꯅ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯇꯞ ꯇꯥꯔꯛꯂꯤ ꯅꯨꯄꯤ ꯑꯗꯣ ꯀꯞꯄ ꯌꯥꯕ ꯃꯈꯩ ꯀꯞꯂꯝꯂꯒ ꯃꯃꯥꯏ ꯑꯗꯣ ꯅꯣꯟꯈꯠꯇꯨꯅ ꯃꯨꯁꯨꯛ ꯃꯨꯕ ꯃꯆꯤꯟ ꯑꯗꯣ ꯀꯥꯈꯠꯇꯨꯅ ꯃꯈꯣꯜ ꯍꯧꯅ ꯌꯥꯝꯅ ꯐꯤꯕꯝ ꯆꯥꯗꯅ ꯅꯣꯛꯂꯒ ꯃꯃꯥꯏ ꯑꯗꯣ ꯌꯨꯝꯂꯣꯝꯗ ꯐꯠ ꯂꯥꯎꯅ ꯂꯩꯁꯤꯜꯂꯛꯇꯨꯅ ꯃꯃꯤꯠ ꯑꯅꯤ ꯑꯗꯣ ꯉꯥꯡꯁꯪ ꯉꯥꯡꯅ ꯌꯦꯡꯗꯨꯅ ꯌꯨꯝꯊꯛ ꯑꯗꯨꯗ ꯐꯟ ꯂꯥꯎꯅ ꯆꯣꯡꯁꯤꯟꯗꯨꯅ ꯌꯨꯝꯊꯛ ꯑꯗꯨꯗ ꯀꯣꯏꯆꯦꯟ ꯆꯦꯜꯂꯝꯃꯤ ꯅꯣꯡꯉꯥꯜꯂꯕꯗ ꯃꯈꯣꯏ ꯃꯤꯀꯞ ꯊꯣꯛꯂꯛꯂꯤ ꯃꯤꯀꯞ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯁꯅꯥꯊꯣꯏꯒꯤ ꯑꯣꯏ ꯊꯪꯕ ꯈꯨꯕꯥꯛ ꯑꯗꯨꯗ ꯑꯃꯨꯕ ꯃꯆꯨꯒꯤ ꯆꯅꯞ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯩꯔꯤꯕꯗꯣ ꯎꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯍꯥꯛ ꯄꯥꯈꯠꯅ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯊꯦꯡꯅꯈꯤꯕ ꯍꯩꯅꯧ ꯑꯗꯨꯒꯤ ꯃꯍꯤ ꯑꯃ ꯂꯦꯡꯖꯨꯝꯗ ꯇꯥꯔꯛꯄꯗ ꯃꯈꯨꯠꯅ ꯀꯟꯊꯣꯛꯈꯤꯕ ꯑꯗꯣ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠ ꯑꯗꯣ ꯂꯦꯡꯖꯨꯝ ꯃꯄꯥꯒꯤꯗꯨ ꯈꯔ ꯆꯤꯡꯗꯨꯅ ꯌꯦꯡꯂꯛꯄꯗ ꯌꯦꯠ ꯊꯪꯕ ꯂꯦꯡꯖꯨꯝꯒꯤ ꯐꯨꯔꯤꯠ ꯑꯗꯨꯗ ꯃꯨꯁꯨꯛ ꯃꯨꯟꯅ ꯇꯩꯔꯕ ꯏ ꯑꯗꯨ ꯎꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯍꯥꯛ ꯅꯤꯡꯉꯥꯏꯗ ꯇꯨꯝꯂꯤꯕ ꯇꯣꯟꯗꯥꯡꯗ ꯑꯃꯨꯛ ꯌꯦꯡꯂꯛꯏ ꯈꯟꯕꯒ ꯇꯧꯕꯒ ꯇꯣꯟꯗꯥꯡꯒꯤ ꯂꯦꯡꯖꯨꯝꯗꯁꯨ ꯑꯃꯨꯕ ꯏ ꯑꯗꯣ ꯇꯩꯔꯝꯂꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯇꯣꯟꯗꯥꯡꯕꯨ ꯍꯧꯗꯣꯛꯇꯨꯅ ꯇꯩꯔꯤꯕ ꯑꯃꯨꯕ ꯑꯗꯣ ꯌꯦꯡꯍꯜꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯀꯔꯤꯅꯣ ꯇꯩꯔꯤꯕ ꯑꯗꯨꯕꯨ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯀꯔꯤꯅ ꯑꯣꯏꯔꯝꯕ ꯌꯥꯕꯒꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯁꯤꯁꯨ ꯃꯕꯥꯅꯤ ꯈꯛꯅꯤ ꯃꯕꯥꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯄꯥ ꯑꯃꯥꯏꯕ ꯑꯆꯧꯕꯗꯣ ꯆꯪꯂꯛꯂꯝꯃꯤ ꯃꯍꯥꯛ ꯍꯦꯛ ꯆꯪꯂꯛꯂꯒ ꯃꯆꯥ ꯑꯅꯤꯒꯤ ꯂꯦꯡꯖꯨꯝꯗ ꯇꯩꯔꯤꯕ ꯑꯗꯨ ꯎꯕꯗ ꯃꯍꯥꯛꯀꯤ ꯅꯤꯡꯕ ꯊꯨꯡꯂꯅꯤ ꯈꯟꯗꯨꯅ ꯃꯊꯃꯣꯏꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯔꯤꯃꯠꯇ ꯈꯪꯗꯕ ꯁꯥꯔꯒ ꯍꯥꯏꯔꯛꯏ ꯐꯅ ꯊꯦꯡꯗꯦꯅꯦ ꯅꯈꯣꯏ ꯑꯅꯤꯕꯣ ꯍꯧꯒꯠꯂꯣꯅꯦ ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯂꯒ ꯂꯦꯝꯍꯧꯔꯤꯕ ꯀꯥꯁꯤꯡ ꯑꯁꯤ ꯁꯦꯡꯗꯣꯛꯅꯕ ꯇꯧꯔꯁꯤꯗ ꯃꯇꯝ ꯑꯗꯨꯗ ꯇꯣꯟꯗꯥꯡꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯍꯧꯒꯠꯂꯒꯦ ꯄꯥꯕꯨꯡ ꯑꯗꯣ ꯉꯔꯥꯡ ꯇꯥꯆꯧꯒ ꯏꯕꯥꯅꯤꯅ ꯑꯊꯦꯡꯕꯗ ꯃꯄꯥꯜ ꯊꯣꯛꯂꯨꯏ ꯃꯇꯝ ꯑꯗꯨꯗ ꯏꯕꯥꯅꯤꯒꯤ ꯂꯦꯡꯖꯨꯝꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯍꯤ ꯑꯃ ꯇꯞ ꯇꯥꯔꯛꯈꯤ ꯑꯗꯣ ꯉꯁꯤ ꯍꯧꯒꯠꯂꯛꯄꯗ ꯉꯔꯥꯡ ꯂꯦꯡꯖꯨꯝꯗ ꯇꯥꯈꯤꯕ ꯑꯃꯨꯕ ꯃꯍꯤꯗꯨꯅ ꯄꯨꯡꯇꯩ ꯇꯩꯔꯒ ꯂꯩꯔꯝꯈꯤ ꯃꯗꯨꯗ ꯑꯃꯥꯏꯕ ꯑꯆꯧꯕꯅ ꯍꯥꯏꯔꯛꯈꯤ ꯀꯗꯥꯏꯗꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯃꯗꯨꯗ ꯃꯕꯥꯅꯤꯒꯤ ꯇꯩꯔꯤꯕ ꯂꯦꯡꯖꯨꯝ ꯑꯗꯣ ꯌꯦꯡꯍꯜꯂꯤ ꯃꯗꯨꯗ ꯑꯃꯥꯏꯕ ꯑꯆꯧꯕꯅ ꯍꯥꯏꯔꯛꯈꯤ ꯃꯁꯤꯗꯤ ꯎꯒꯤ ꯃꯆꯨꯝꯅꯤꯗꯅ ꯄꯥꯛ ꯊꯦꯡꯅ ꯄꯣꯟꯇꯦ ꯁꯨꯃꯥꯏꯅ ꯇꯥꯔꯛꯄ ꯄꯣꯠꯁꯦ ꯍꯤꯗꯥꯛ ꯁꯦꯝꯕ ꯌꯥꯝꯅ ꯀꯥꯟꯅꯕ ꯄꯣꯠꯅꯤ ꯂꯥꯛꯑꯣ ꯅꯈꯨꯠ ꯅꯁꯥ ꯍꯥꯝꯗꯣꯛꯎ ꯂꯥꯛꯑꯣꯁꯦ ꯃꯆꯨꯝꯗꯣ ꯏꯄꯥ ꯂꯧꯒꯦ ꯑꯁꯨꯝꯅ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯃꯄꯥꯜ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯄꯥꯇ꯭ꯔ ꯑꯃꯗ ꯌꯥꯗꯨꯅ
ꯇꯩꯔꯤꯕ ꯑꯃꯨꯕ ꯑꯗꯣ ꯅꯤꯡꯊꯤꯅ ꯊꯥꯗꯣꯛꯂꯤ ꯑꯗꯨꯒ ꯂꯤꯠꯂꯝꯂꯤꯕ ꯐꯨꯔꯤꯠ ꯑꯗꯣ ꯂꯧꯊꯣꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯊꯝꯂꯒ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯑꯗꯣ ꯐꯨꯔꯤꯠ ꯍꯣꯡꯗꯣꯛꯅꯕ ꯇꯧꯔꯤ ꯃꯄꯥ ꯑꯃꯥꯏꯕ ꯑꯆꯧꯕꯅ ꯐꯨꯔꯤꯠ ꯑꯗꯨꯗ ꯇꯩꯔꯤꯕ ꯑꯃꯨꯕ ꯃꯆꯨ ꯑꯗꯣ ꯁꯦꯡꯅ ꯊꯥꯗꯣꯛꯂꯤ ꯃꯗꯨꯒꯤ ꯃꯆꯨꯝ ꯑꯗꯣ ꯄꯥꯇ꯭ꯔ ꯑꯃꯗ ꯍꯥꯞꯆꯤꯟꯗꯨꯅ ꯑꯃꯨꯕ ꯃꯆꯨꯒꯤ ꯐꯤ ꯑꯃꯅ ꯃꯈꯨꯝ ꯈꯨꯝꯖꯤꯟꯗꯨꯅ ꯀꯤꯁꯜꯂꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯆꯦꯡꯆꯥꯛ ꯍꯋꯥꯏ ꯆꯦꯡꯋꯥꯏ ꯋꯥꯟꯕ ꯆꯠꯈꯤꯕ ꯃꯥꯡꯂꯦꯝꯕꯤ ꯑꯗꯣ ꯍꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯇꯧꯔꯤꯕꯗꯨꯅ ꯅꯠꯇꯦ ꯀꯔꯤꯅꯣ ꯌꯣꯝꯂꯤꯕꯗꯨꯕꯣ ꯃꯗꯨꯗ ꯑꯃꯥꯏꯕ ꯑꯆꯧꯕꯅ ꯃꯆꯥꯁꯤꯡ ꯂꯩꯕꯅꯤꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯃꯁꯤꯗ ꯌꯥꯎꯔꯤꯕꯁꯦ ꯁꯅꯥꯃꯍꯤꯒꯨꯝꯕꯅꯤꯅꯦ ꯍꯤꯗꯥꯛ ꯁꯦꯝꯕꯗ ꯌꯥꯝꯅ ꯀꯥꯟꯅꯈ꯭ꯔ ꯄꯣꯠꯅꯤ ꯀꯩꯊꯦꯜꯗ ꯆꯠꯂꯨꯕꯗꯗꯤ ꯀꯔꯤ ꯂꯩꯔꯛꯂꯕ ꯃꯗꯨꯗ ꯃꯥꯡꯂꯦꯝꯕꯤꯅ ꯀꯩꯁꯨ ꯂꯩꯔꯛꯇꯦꯗ ꯆꯦꯡꯆꯥꯛ ꯍꯋꯥꯏ ꯆꯦꯡꯋꯥꯏ ꯃꯅꯥ ꯃꯁꯤꯡ ꯈꯔꯗꯅꯤ ꯃꯕꯥꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯉꯁꯥꯏꯗꯒꯤ ꯃꯆꯤ ꯑꯗꯨꯋꯥꯏꯗ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯂꯦꯝꯕ ꯑꯗꯣ ꯂꯣꯏꯔꯗꯨꯅ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯜꯂꯛꯏ ꯃꯥꯏ ꯃꯤꯠ ꯇꯥꯕ ꯂꯣꯏꯔꯕꯅꯤꯅ ꯉꯥꯏꯍꯥꯛꯇ ꯑꯗꯨꯝ ꯍꯤꯞꯂꯨꯈꯤꯒꯦ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯆꯧꯕꯅ ꯍꯥꯏꯔꯛꯏ ꯏꯆꯥꯁꯥ ꯅꯈꯣꯏ ꯀꯅꯥ ꯑꯃꯠꯇ ꯏꯃꯨꯡ ꯆꯪꯉꯨꯈꯤꯅꯨꯀꯣ ꯑꯩ ꯑꯁ꯭ꯋꯥꯏ ꯐꯥꯎꯗ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ ꯑꯩꯅ ꯍꯜꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯀꯅꯥ ꯑꯃꯠꯇ ꯏꯃꯨꯡ ꯆꯪꯂꯝꯕ ꯌꯥꯗꯦꯀꯣ ꯃꯗꯨꯗ ꯂꯦꯝꯕꯅ ꯀꯩ ꯂꯩꯔꯒꯦ ꯄꯥꯕꯨꯡ ꯑꯃꯥꯏꯕ ꯑꯆꯧꯕꯅ ꯍꯥꯏ ꯂꯩꯗ ꯂꯩꯔꯝꯃꯨ ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛ ꯏꯃꯨꯡ ꯆꯪꯈꯤ ꯑꯗꯨꯒ ꯊꯥꯡ ꯁꯣꯔꯤ ꯑꯃ ꯂꯧꯊꯣꯛꯂꯒ ꯊꯣꯔꯛꯂꯤ ꯃꯍꯥꯛꯅ ꯊꯣꯂꯛꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯑꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯨꯔꯤꯠ ꯍꯣꯡꯗꯣꯛꯄ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ ꯌꯥꯝ ꯊꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯎꯅꯦ ꯃꯄꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯕꯗꯒꯤ ꯁꯅꯥꯊꯣꯏꯒ ꯇꯣꯟꯗꯥꯡꯒꯁꯨ ꯃꯄꯥꯜ ꯊꯣꯔꯛꯂꯤ ꯑꯆꯧꯕꯗꯤ ꯊꯥꯡ ꯁꯣꯔꯤ ꯑꯗꯨꯃ ꯄꯥꯏꯔꯒ ꯍꯤꯡꯈꯣꯜ ꯃꯇꯣꯟꯗ ꯊꯣꯛꯈ꯭ꯔꯤ ꯍꯤꯡꯈꯣꯜ ꯃꯇꯣꯟ ꯌꯧꯔꯒ ꯃꯍꯥꯛ ꯂꯦꯞꯇꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯃꯇꯣꯝꯇꯁꯨ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯁ꯭ꯋꯥꯏꯁꯤꯗ ꯅꯠꯇ꯭ꯔꯅꯦ ꯀꯨꯔꯥꯎ ꯑꯉꯧꯕ ꯑꯃ ꯍꯧꯈꯤꯕꯗꯨꯕꯣ ꯍꯤꯡꯈꯣꯜꯁꯤꯁꯨ ꯊꯥꯗꯣꯛꯂꯝꯕ ꯆꯍꯤ ꯐꯅ ꯌꯥꯝꯂꯕꯅꯤꯅ ꯃꯐꯝ ꯈꯪꯗ꯭ꯔꯕꯅꯤꯅ ꯇꯧꯔꯤꯁꯦ ꯅꯥꯄꯤ ꯃꯌꯥꯝꯁꯤꯅꯒ ꯎꯔꯤ ꯃꯌꯥꯝꯁꯤꯒꯅꯁꯨ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯦ ꯇꯧꯔꯤꯁꯦ ꯑꯁꯨꯝꯅ ꯁꯣꯟꯗꯨꯅ ꯀꯣꯏꯂꯩ ꯂꯩꯅ ꯌꯦꯡꯂꯛꯄꯗ ꯃꯇꯥꯏ ꯑꯗꯨꯗ ꯎ ꯑꯃꯒꯤ ꯃꯔꯨꯝꯗ ꯍꯧꯔꯤꯕ ꯀꯨꯔꯥꯎ ꯄꯥꯝꯕꯤ ꯑꯗꯣ ꯎꯔꯛꯂꯤ ꯃꯍꯥꯛ ꯃꯗꯨ ꯍꯦꯛ ꯎꯕꯒ ꯄꯔꯞ ꯆꯪꯁꯤꯟꯗꯨꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯊꯥꯡ ꯁꯣꯔꯤ ꯑꯗꯨꯅ ꯀꯨꯔꯥꯎꯒꯤ ꯃꯀꯨ ꯑꯗꯣ ꯍꯤꯒꯠꯂꯒ ꯈꯣꯛꯏ ꯑꯗꯨꯒ ꯈꯣꯛꯂꯕ ꯃꯀꯨ ꯑꯗꯣ ꯃꯆꯦꯠ ꯁꯤꯠ ꯅꯥꯟꯅ ꯑꯃꯨꯛ ꯈꯤꯛꯇꯠꯂꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩꯗ ꯑꯁꯣꯝꯗꯅ ꯃꯥꯡꯒꯣꯜꯗ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯃꯔꯤ ꯑꯗꯣ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯏꯃꯨꯡꯗ ꯄꯣꯠ ꯆꯩ ꯄꯨꯝꯕ ꯆꯈꯥꯏꯕꯒꯤ ꯑꯍꯧꯕ ꯃꯈꯣꯜ ꯇꯥꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯃꯥ ꯃꯪꯂꯦꯝꯕꯤ ꯑꯗꯨꯗꯤ ꯃꯁꯥ ꯑꯗꯣ ꯏꯄꯥꯏ ꯍꯧꯔꯤ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯂꯤ ꯑꯗꯨꯕꯨ ꯃꯆꯥ ꯑꯍꯨꯝ ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯈꯪꯗꯕꯅ ꯃꯅꯥ ꯊꯥꯡꯒꯠꯇꯨꯅ ꯇꯥꯔꯤ ꯃꯇꯝ ꯑꯗꯨꯗ ꯁꯅꯥꯊꯣꯏꯅ ꯀꯔꯤꯅꯣ ꯏꯃꯨꯡꯁꯤꯗ ꯇꯧꯔꯤꯁꯤꯕꯣ ꯌꯦꯡꯉꯨꯁꯤ ꯂꯥꯎꯍꯦ ꯇꯣꯟꯗꯥꯡ ꯂꯦꯝꯕ ꯆꯪꯉꯨꯁꯤ ꯂꯥꯎ ꯃꯅꯥꯎ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯍꯣꯏ ꯍꯥꯏꯅ ꯈꯨꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯆꯪꯒꯦ ꯇꯧꯏ ꯃꯇꯝ ꯑꯗꯨꯗ ꯃꯃꯥ ꯃꯪꯂꯦꯝꯕꯤꯅ ꯄꯥꯈꯠꯅ ꯈꯣꯟꯖꯦꯜ ꯈꯔ ꯅꯤꯛꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯑꯍꯨꯝ ꯏꯃꯨꯡꯗ ꯆꯪꯈꯤꯕ ꯌꯥꯗꯦ ꯉꯁꯥꯏ ꯅꯄꯥꯅ ꯆꯪꯂꯝꯒꯅꯨ ꯍꯥꯏꯔꯝꯕꯗꯨ ꯃꯔꯝ ꯂꯩꯔꯝꯒꯗꯧꯔꯤꯕꯅꯤ ꯑꯩ ꯆꯪꯈꯤꯅꯨꯀꯣ ꯑꯗꯨ ꯇꯣꯟꯗꯥꯡꯅ ꯀꯩꯗꯧꯔꯒꯦ ꯑꯗꯨꯕꯨ ꯏꯃꯨꯡꯁꯤꯗ ꯇꯧꯔꯤꯁꯦ ꯌꯦꯡꯂꯨꯒꯦ ꯇꯧꯕꯅꯤ ꯃꯃꯥꯅ ꯌꯥꯗꯦ ꯍꯥꯏꯔꯗꯤ ꯌꯥꯗꯦꯗꯅ ꯑꯁꯨꯝꯅ ꯈꯣꯟ ꯈꯔ ꯀꯜꯂꯞꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝꯅ ꯃꯃꯥꯅ ꯈꯣꯟ ꯈꯔ ꯀꯜꯂꯛꯄ ꯑꯗꯨꯗ ꯏꯃꯨꯡꯗ ꯄꯣꯠ ꯆꯩ ꯂꯪꯕꯒꯤ ꯃꯈꯣꯜ ꯇꯥꯔꯝꯕꯁꯤꯡ ꯑꯗꯨꯁꯨ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯏꯃꯨꯡ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅ ꯍꯤꯛ ꯂꯥꯎꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯈꯤ ꯑꯗꯨꯝꯅ ꯇꯥꯔꯛꯄ ꯑꯗꯨꯗ ꯃꯃꯥ ꯃꯆꯥꯗꯣ ꯇꯨꯃꯤꯟ ꯂꯩꯅꯩ ꯑꯗꯨꯕꯨ ꯇꯣꯟꯗꯥꯡꯗꯤ ꯑꯀꯤꯕ ꯑꯃꯠꯇ ꯂꯩꯇ ꯏꯃꯨꯡꯗ ꯆꯪꯁꯤꯟꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯊꯥꯡꯖꯤꯟꯕ ꯍꯧꯏ ꯍꯟꯗꯛꯇꯤ ꯃꯃꯥ ꯑꯗꯨꯁꯨ ꯀꯤꯃꯟꯕꯅ ꯀꯟꯅ ꯉꯥꯡꯕ ꯉꯝꯗ꯭ꯔꯤ ꯇꯞꯅ ꯇꯣꯟꯗꯥꯡ ꯆꯪꯈꯤꯅꯨ ꯑꯁꯨꯝꯅ ꯈꯛꯇꯃꯛ ꯍꯥꯏꯔꯤ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯣ ꯊꯋꯥꯏ ꯁꯥꯗꯅ ꯇꯣꯟꯗꯥꯡ ꯇꯞꯅ ꯆꯪꯁꯤꯜꯂꯛꯄꯅ ꯊꯣꯡꯖꯤꯟ ꯀꯥꯟꯁꯤꯟꯒ ꯇꯧꯏ ꯃꯇꯝ ꯑꯗꯨꯗ ꯇꯨꯡꯂꯣꯝꯗꯒꯤ ꯃꯄꯥ ꯑꯃꯥꯏꯕ ꯑꯆꯧꯕꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ ꯇꯣꯟꯗꯥꯡ ꯀꯔꯤꯅꯣ ꯇꯧꯔꯤꯕꯗꯨꯕꯣ ꯃꯄꯥꯅ ꯑꯁꯨꯝꯅ ꯈꯣꯟꯖꯥꯎ ꯊꯥꯗꯨꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯇꯣꯟꯗꯥꯡ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡ ꯑꯗꯣ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯇꯨꯡꯂꯣꯝꯗ ꯌꯦꯡꯊꯣꯔꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯆꯧꯕ
ꯃꯈꯦꯠ ꯆꯤꯛꯅ ꯃꯃꯤꯠ ꯃꯅꯥ ꯁꯪꯗꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯀꯩ ꯍꯥꯏꯔꯝꯃꯤ, ꯊꯣꯛꯂꯛꯎ ꯁꯤꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯎ꯫ ꯃꯄꯥꯒꯤ ꯁꯞꯇ꯭ꯔ ꯑꯗꯨꯗ ꯇꯣꯟꯗꯥꯡ ꯑꯗꯣ ꯀꯤꯕ ꯐꯥꯎꯏ, ꯑꯗꯨꯒ ꯊꯥꯡꯖꯤꯜꯂꯝꯕ ꯈꯣꯡꯊꯥꯡ ꯑꯗꯣ ꯍꯟꯗꯣꯛꯇꯨꯅ ꯊꯣꯛꯇꯨꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯑꯃꯥꯏꯕ ꯑꯆꯧꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯏꯃꯨꯡꯗ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯔꯝꯕ ꯑꯗꯨꯁꯨ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯑꯃꯥꯏꯕ ꯑꯆꯧꯕꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, ꯃꯃꯥ ꯂꯪ ꯇꯥꯔꯛꯎ, ꯀꯨꯔꯥꯎ ꯑꯉꯧꯕꯗꯨ ꯄꯨꯔꯛꯂꯕꯅꯤ ꯑꯩꯅ꯫ ꯃꯪꯂꯦꯝꯕꯤꯅ ꯇꯞꯅ ꯈꯨꯝꯂꯛꯏ, ꯂꯪꯗꯨ ꯑꯩꯈꯣꯏꯒꯤ ꯍꯤꯐꯝꯗ ꯂꯩꯍꯧꯕꯅꯤ꯫ ꯑꯃꯥꯏꯕ ꯑꯆꯧꯕꯅ, ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯂꯧꯔꯛꯈꯤꯒꯦꯀꯣ, ꯀꯨꯔꯥꯎ ꯃꯀꯨꯁꯤ ꯄꯥꯏꯔꯝꯃꯨ꯫ ꯑꯁꯨꯝꯅ ꯀꯨꯔꯥꯎ ꯃꯀꯨ ꯑꯗꯣ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯈꯨꯠꯇ ꯄꯤꯔꯝꯂꯒ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯏꯃꯨꯡ ꯍꯦꯛ ꯆꯪꯈꯤꯕꯒ ꯏꯃꯨꯡꯗꯒꯤ ꯑꯃꯥꯏꯕ ꯑꯆꯧꯕ ꯑꯗꯣ ꯆꯩꯅꯥ ꯐꯥꯎꯅ ꯀꯟꯅ ꯂꯥꯎꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯅ ꯈꯥꯝꯕ ꯂꯥꯛꯄꯒ ꯅꯪꯍꯧꯗꯅ ꯃꯆꯥꯅꯨꯄꯥ ꯑꯍꯨꯝꯃꯛ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈꯤ꯫ ꯇꯣꯟꯗꯥꯡꯒ ꯁꯅꯥꯊꯣꯏꯒꯗꯤ ꯃꯄꯥꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯦꯟꯁꯤꯟꯈꯤ, ꯑꯗꯨꯒ ꯇꯨꯡ ꯊꯪꯅ ꯆꯦꯜꯂꯛꯄ ꯂꯦꯝꯕꯗꯤ ꯃꯄꯥꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯆꯦꯟꯁꯤꯟꯒꯦ ꯇꯧꯕꯒ ꯇꯨꯡꯂꯣꯝꯗꯒꯤ ꯈꯨꯠ ꯑꯃꯅ ꯃꯆꯤꯟ ꯃꯦꯟꯗꯨꯅ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯀꯥ ꯑꯃꯗ ꯆꯦꯟꯁꯤꯟꯈꯤ꯫ ꯇꯣꯟꯗꯥꯡꯒ ꯁꯅꯥꯊꯣꯏꯒꯅ ꯃꯄꯥꯒꯤ ꯃꯅꯥꯛ ꯌꯧꯕ ꯃꯇꯝꯗꯗꯤ ꯃꯄꯥ ꯑꯗꯣ ꯂꯪ ꯊꯤꯔꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯕꯥꯅꯤ ꯌꯥꯝꯅ ꯉꯛꯂꯝꯃꯤ, ꯑꯗꯨꯒ ꯏꯃꯨꯡ ꯑꯁꯤꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯝꯃꯤ꯫ ꯑꯃꯥꯏꯕ ꯑꯆꯧꯕꯅ ꯌꯦꯡꯊꯣꯔꯛꯄꯗ ꯃꯆꯥ ꯑꯅꯤ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯍꯥꯏꯔꯛꯏ, ꯀꯩꯗꯧꯕ ꯆꯪꯂꯛꯂꯤꯕ ꯅꯈꯣꯏꯗꯤ? ꯍꯥ, ꯑꯩꯅ ꯃꯄꯥꯗ ꯂꯩꯔꯝꯃꯣ ꯍꯥꯏꯗ꯭ꯔꯣ? ꯁꯅꯥꯊꯣꯏꯅ, ꯄꯥꯕꯅ ꯏꯃꯨꯡꯗ ꯀꯟꯅ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯄꯅꯤ꯫ ꯁꯅꯥꯊꯣꯏꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯆꯧꯕꯅ ꯁꯦꯝꯗꯣꯛꯇꯨꯅ ꯈꯨꯝꯂꯛꯏ, ꯍꯣꯏ ꯑꯗꯨꯒꯤꯕꯨꯗꯤ, ꯑꯁꯤ ꯊꯣꯡꯖꯤꯟ ꯃꯄꯥꯟꯁꯤꯗ ꯃꯝꯒ ꯃꯝꯕꯅꯦ, ꯈꯨꯗꯤ ꯊꯤꯕꯗꯨꯗ ꯆꯤꯟꯗꯒꯤ ꯊꯣꯛꯈꯤꯕꯅꯤꯅꯦ꯫ ꯑꯁꯨꯝꯅ ꯂꯪ ꯑꯗꯣ ꯂꯧꯗꯨꯅ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯂꯪ ꯑꯗꯣ ꯃꯪꯂꯦꯝꯕꯤꯗ ꯄꯤꯔꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯂꯪꯂꯥ 7 ꯁꯦꯝꯂꯛꯎꯀꯣ꯫ ꯃꯪꯂꯦꯝꯕꯤ ꯍꯣꯏ ꯍꯥꯏꯅꯗꯤ ꯈꯨꯝꯃꯤ, ꯑꯗꯨꯒ ꯂꯪ ꯑꯗꯣ ꯇꯥꯟꯅꯅꯕ ꯇꯧꯔꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯏꯃꯨꯡ ꯂꯣꯝꯗ ꯐꯜꯂꯞ ꯐꯜꯂꯞꯁꯨ ꯌꯦꯡꯉꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯂꯦꯝꯕꯗꯤ ꯀꯥꯏꯗ ꯂꯩꯍꯧꯔꯒꯦ? ꯃꯗꯨꯗ ꯑꯃꯥꯏꯕ ꯑꯆꯧꯕꯅ, ꯍꯧꯖꯤꯛ ꯂꯦꯝꯕꯁꯨ ꯆꯪꯂꯛꯄ꯭ꯔꯣ ꯍꯥꯏꯁꯤꯕꯣ? ꯃꯪꯂꯦꯝꯕꯤꯅ, ꯆꯪꯈꯤꯕꯅꯤ, ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯃꯛ ꯆꯦꯟꯁꯤꯟꯈꯤꯕꯅꯤ꯫ ꯃꯗꯨꯗ ꯑꯆꯧꯕꯅ, ꯑꯗꯨꯗꯤ ꯃꯥꯗꯤ ꯀꯗꯥꯏꯗ ꯆꯦꯟꯁꯤꯟꯈ꯭ꯔꯕ? ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯖꯥꯠꯅꯣꯅꯦ? ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯂꯨꯈꯤꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯒ ꯃꯆꯥ ꯑꯅꯤꯗꯨ ꯏꯃꯨꯡꯗ ꯆꯪꯂꯛꯇꯅꯕ ꯍꯥꯏꯗꯨꯅ ꯃꯆꯥ ꯑꯅꯤꯗ ꯊꯧꯗꯥꯔꯝꯃꯤ꯫ ꯍꯥꯏ, ꯅꯃꯥꯅ ꯂꯪ ꯑꯁꯦ ꯇꯥꯔꯤꯉꯩꯗ ꯅꯕꯥꯅꯤ ꯆꯨꯔꯤ ꯃꯈꯥꯗ ꯍꯧꯔꯤꯕ ꯅꯥꯄꯤ ꯑꯗꯨ ꯐꯣꯏꯗꯠꯂꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯑꯆꯧꯕ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯊꯣꯡꯖꯤꯟ ꯍꯦꯛ ꯀꯥꯟꯁꯤꯟꯕꯗ ꯃꯍꯥꯛ ꯈꯨꯇꯨꯝ ꯇꯥꯗꯨꯅ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ, ꯍꯥꯏ ꯂꯝꯀꯦꯠ ꯂꯝꯍꯥꯏꯕꯤ ꯊꯋꯥꯏ, ꯅꯍꯥꯛ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯇꯤꯛ ꯏꯒꯨꯟ ꯈꯪꯂꯅꯤꯗꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛ ꯃꯆꯤꯟꯗ ꯂꯥꯏꯔꯣꯟ ꯁꯣꯟꯗꯨꯅ ꯆꯪꯂꯛꯏ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯆꯪꯂꯛꯄꯅ ꯏꯔꯣꯏ ꯂꯣꯏꯕ ꯀꯥ ꯑꯃꯗ ꯆꯪꯁꯤꯜꯂꯛꯂꯤ, ꯑꯗꯨꯒ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯨꯅ ꯏꯃꯝ ꯃꯝꯕ ꯀꯥ ꯃꯅꯨꯡ ꯑꯗꯨꯒꯤ ꯐꯛꯂꯥꯡꯗ ꯃꯈꯨꯠꯅ ꯅꯝꯂꯒ ꯃꯥꯗꯨꯅ ꯑꯁꯨꯝ ꯆꯪꯂꯛꯄꯗ ꯐꯣꯇꯣꯒꯨꯝꯕ ꯑꯃ ꯊꯦꯡꯅꯔꯤ꯫ ꯐꯣꯇꯣ ꯑꯗꯣ ꯃꯈꯨꯠꯅ ꯍꯦꯛ ꯁꯣꯛꯄꯒ ꯃꯥꯒꯤ ꯌꯦꯠ ꯊꯪꯕ ꯈꯨꯗꯣꯝꯕꯤ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯕ ꯂꯥꯏꯔꯣꯟ ꯑꯃ ꯁꯣꯟꯗꯨꯅ ꯐꯣꯇꯣ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯈꯨꯗꯣꯝꯕꯤ ꯑꯗꯨꯅ ꯊꯤꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯍꯦꯛ ꯊꯤꯟꯕꯒ ꯅꯨꯄꯤ ꯑꯃꯅ ꯆꯩꯅꯥ ꯐꯥꯎꯅ ꯀꯟꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜꯅ ꯏꯃꯨꯡ ꯑꯗꯣ ꯄꯨꯡꯅꯤꯟ ꯅꯤꯟꯈꯤ꯫ ꯑꯗꯨꯝꯅ ꯂꯥꯎꯔꯛꯄꯗꯒꯤ ꯑꯃꯥꯏꯕ ꯑꯆꯧꯕ ꯑꯗꯣ ꯈꯨꯗꯣꯝꯕꯤ ꯑꯗꯨꯅ ꯆꯨꯝꯅ ꯅꯝꯂꯝꯕꯗꯒꯤ ꯈꯨꯗꯣꯝꯕꯤ ꯑꯗꯣ ꯎꯔꯨ ꯎꯪꯂꯛꯏ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤ ꯂꯥꯎꯔꯝꯕ ꯅꯨꯄꯤ ꯑꯗꯣ ꯍꯥꯟꯅꯗꯒꯤ ꯈꯔꯒ ꯍꯦꯟꯅ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯃꯥꯏꯕ ꯑꯆꯧꯕꯒꯤ ꯃꯅꯥꯛꯇ ꯅꯨꯄꯤ ꯑꯃ ꯁꯨꯠ ꯁꯨꯠ ꯀꯞꯇꯨꯅ ꯂꯩꯕꯒꯤ ꯁꯥꯃꯤꯟ ꯐꯪꯂꯛꯄꯗ ꯑꯃꯥꯏꯕ ꯑꯆꯧꯕꯅ ꯈꯣꯟ ꯈꯔ ꯀꯜꯂꯞꯅ ꯍꯥꯏꯔꯛꯏ, ꯍꯥꯏ, ꯁ꯭ꯋꯥꯏꯗ ꯁꯨꯠ ꯁꯨꯠ ꯀꯞꯁꯤꯟ ꯂꯥꯎꯁꯤꯟꯅꯔꯛꯀꯅꯨꯅꯦ꯫ ꯅꯍꯥꯛꯅ ꯄꯨꯈꯤꯕ ꯑꯩꯒꯤ ꯏꯆꯥ ꯑꯗꯣ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯣꯡꯖꯤꯟ ꯃꯄꯥꯟ ꯑꯁꯤꯗ ꯊꯝꯂꯨꯆꯣ, ꯆꯠꯂꯨ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯊꯋꯥꯏ ꯑꯗꯣ ꯄꯔꯞ ꯄꯔꯞ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯋꯥꯏ ꯑꯗꯣ ꯑꯃꯨꯛ ꯑꯃꯥꯏꯕ ꯑꯆꯧꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯂꯦꯞꯂꯔꯤ꯫ ꯊꯋꯥꯏ ꯑꯗꯣ ꯂꯥꯛꯄꯒꯤ ꯁꯥꯃꯤꯟ ꯐꯪꯂꯕꯗ ꯑꯃꯥꯏꯕ ꯑꯆꯧꯕꯅ ꯍꯥꯏꯔꯛꯏ, ꯅꯪ ꯂꯥꯛꯂꯕ꯭ꯔꯥ? ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯇꯨ ꯅꯥꯝꯃ ꯍꯦꯛ ꯁꯣꯛꯂꯝꯕꯗ ꯅꯪ ꯑꯩꯅ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯨꯃꯗꯤ ꯅꯁꯥꯅ ꯈꯪꯖꯔꯣ꯫ ꯑꯩ ꯊꯣꯛꯈ꯭ꯔꯒꯦ꯫
ꯀꯥ ꯑꯁꯤꯗꯒꯤ ꯅꯪ ꯍꯦꯟꯗꯣꯛꯄ ꯌꯥꯔꯣꯏ ꯃꯁꯤꯗ ꯂꯝ ꯍꯦꯜꯂꯛꯂꯕꯗꯤ ꯑꯩꯅ ꯇꯧꯔꯛꯄꯗꯤ ꯅꯪ ꯌꯦꯡꯉꯨꯗꯅ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯌꯥꯝꯅ ꯊꯨꯅ ꯄꯔꯞ ꯄꯔꯞ ꯊꯣꯛꯂꯛꯏ ꯀꯥ ꯑꯗꯨꯗꯒꯤ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯣ ꯂꯣꯟꯁꯤꯜꯂꯝꯂꯒ ꯄꯔꯞ ꯄꯔꯞ ꯊꯣꯛꯂꯛꯏ ꯃꯍꯥꯛꯅ ꯊꯣꯛꯂꯛꯄꯗ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃ ꯂꯦꯝꯕ ꯑꯗꯣ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ ꯑꯃꯥꯏꯕ ꯑꯆꯧꯕ ꯆꯪꯁꯤꯟꯗꯨꯅ ꯃꯆꯥꯒꯤ ꯃꯀꯣꯛꯇꯨ ꯀꯣꯟꯈꯠꯇꯨꯅ ꯂꯋꯥꯏ ꯑꯗꯨꯗ ꯂꯥꯏꯔꯣꯟ ꯁꯣꯟꯗꯨꯅ ꯑꯍꯨꯝꯂꯛ ꯐꯨ ꯐꯨ ꯀꯥꯝꯊꯔꯝꯃꯤ ꯃꯗꯨꯗꯒꯤ ꯂꯦꯝꯕ ꯑꯗꯣ ꯒ꯭ꯌꯥꯟ ꯂꯥꯛꯂꯝꯃꯤ ꯃꯆꯥꯅ ꯍꯦꯛ ꯒ꯭ꯌꯥꯟ ꯂꯥꯛꯄꯒ ꯃꯍꯥꯛ ꯀꯔꯤꯝꯇ ꯈꯟꯗꯕ ꯁꯥꯔꯒ ꯍꯥꯏꯔꯛꯏ ꯀꯩꯗꯧꯔꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯅꯀꯣꯛ ꯉꯥꯎꯔꯛꯂꯤꯕ꯭ꯔꯣ ꯂꯦꯝꯕ ꯑꯗꯣ ꯃꯀꯣꯛ ꯄꯥꯏꯔꯗꯨꯅ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯩꯗꯨ ꯉꯁꯥꯏ ꯄꯥꯕꯅ ꯂꯥꯎꯔꯛꯄꯗꯨꯗ ꯈꯪꯆꯦꯟ ꯆꯦꯟꯁꯤꯜꯂꯛꯄꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯤꯟ ꯃꯦꯟꯈꯤꯒꯨꯝ ꯇꯧꯕꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯒ꯭ꯌꯥꯟ ꯑꯗꯨꯃꯛ ꯇꯥꯈꯤꯗ꯭ꯔꯦ ꯑꯃꯥꯏꯕ ꯑꯆꯧꯕꯅ ꯍꯦꯔꯥ ꯅꯪꯒꯤ ꯕꯥꯞꯅ ꯑꯣꯏꯔꯝꯒꯅꯤꯗ ꯉꯁꯥꯏ ꯑꯩꯁꯨ ꯊꯣꯡꯖꯤꯟ ꯃꯄꯥꯜꯗ ꯇꯨꯁꯟꯒꯦ ꯇꯧꯔꯤꯉꯩꯗꯅ ꯂꯥꯎꯔꯤꯕꯗꯨꯅꯤ ꯃꯄꯥꯒꯤ ꯋꯥꯗꯨ ꯂꯦꯝꯕ ꯀꯌꯥ ꯌꯥꯅꯤꯡꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯏꯌꯥ ꯏꯌꯥ ꯇꯧꯔꯒ ꯑꯗꯨꯝ ꯌꯥꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯍꯧꯒꯠꯇꯨꯅ ꯃꯄꯥ ꯃꯆꯥ ꯃꯥꯡꯒꯣꯜꯗ ꯊꯣꯔꯛꯂꯤ ꯃꯕꯥꯅꯤ ꯎꯕꯗ ꯃꯥꯡꯂꯦꯝꯕꯤꯅ ꯍꯥꯏꯔꯛꯏ ꯀꯩꯗꯧꯔꯝꯂꯤꯕꯅꯣ ꯃꯥꯕꯣ ꯑꯃꯥꯏꯕ ꯑꯆꯧꯕꯅ ꯊꯣꯡꯖꯤꯟ ꯃꯄꯥꯜꯁꯤꯗ ꯄꯜꯂꯒ ꯉꯥꯏꯍꯥꯛ ꯒ꯭ꯌꯥꯟ ꯃꯥꯡꯕ ꯖꯥꯠꯅꯤꯗ ꯃꯥꯒꯤꯁꯦ ꯃꯃꯥ ꯃꯥꯡꯂꯦꯝꯕꯤꯅ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯕꯨ ꯑꯣꯏꯔꯕꯗꯤ ꯂꯪꯁꯦ ꯇꯥꯕꯁꯨ ꯂꯣꯏꯔꯕꯅꯤ ꯃꯁꯤꯗ ꯑꯃꯥꯏꯕ ꯑꯆꯧꯕꯅ ꯀꯗꯥꯏ ꯀꯗꯥꯏ ꯍꯥꯏꯗꯨꯅ ꯂꯪ ꯑꯇꯥꯕꯗꯣ ꯂꯧꯔꯝꯃꯤ ꯑꯗꯨꯒ ꯉꯁꯥꯏ ꯃꯍꯥꯛꯅ ꯅꯤꯡꯊꯤꯅ ꯏꯠꯇꯨꯅ ꯁꯦꯝꯈꯤꯕ ꯀꯨꯔꯥꯎ ꯑꯉꯧꯕ ꯑꯗꯣ ꯂꯪꯁꯤꯡ ꯑꯗꯨꯗ ꯀꯤꯁꯤꯜꯂꯒ ꯑꯀꯟꯕ ꯂꯥꯏꯔꯣꯟ ꯁꯣꯟꯗꯨꯅ ꯃꯆꯥꯁꯤꯡꯒꯤ ꯄꯥꯝꯕꯣꯝ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯄꯥꯝꯕꯣꯝꯗ ꯁꯤꯕꯤꯔꯝꯃꯤ ꯀꯨꯔꯥꯎ ꯑꯉꯧꯕ ꯑꯗꯣ ꯍꯦꯛ ꯁꯤꯕꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤ ꯃꯥꯡꯂꯦꯝꯕꯤ ꯑꯗꯣ ꯀꯤꯔꯝꯕ ꯑꯗꯣ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯔꯣꯏ ꯍꯥꯏꯕ ꯋꯥꯈꯜꯗ ꯐꯥꯊꯈ꯭ꯔꯤ ꯃꯁꯤꯗꯒꯤ ꯁꯤꯡ ꯊꯤꯗꯨꯅ ꯃꯩ ꯍꯧꯒꯠꯇꯨꯅ ꯆꯥꯛ ꯊꯣꯡꯂꯛꯏ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯕꯗ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯃꯨꯡꯒꯤ ꯀꯥ ꯑꯇꯩ ꯑꯗꯣ ꯁꯦꯡꯗꯣꯛꯄ ꯍꯧꯔꯛꯏ ꯃꯁꯤꯗ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯉꯔꯥꯡ ꯃꯈꯣꯏꯅ ꯁꯦꯡꯗꯣꯛꯈꯤꯕ ꯑꯃꯣꯠꯄ ꯀꯥꯁꯤꯡ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯃꯣꯠꯂꯝꯕ ꯀꯥꯁꯤꯡ ꯑꯗꯣ ꯃꯤ ꯂꯩꯅꯔꯤꯕ ꯀꯥ ꯑꯃꯒꯨꯝ ꯇꯔꯨ ꯇꯅꯥꯟꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯤꯔꯥꯡ ꯈꯔꯗꯤ ꯊꯨꯔꯝꯈꯤ ꯎꯐꯨꯜ ꯈꯔ ꯈꯛꯇꯃꯛ ꯊꯥꯡꯂꯝꯈꯤ ꯃꯗꯨ ꯁꯦꯡꯗꯣꯛꯄꯗꯤ ꯀꯔꯤꯁꯨ ꯀꯨꯏꯔꯝꯗꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯍꯥꯟꯅ ꯆꯥꯛꯁꯪ ꯑꯣꯏꯔꯝꯕ ꯀꯥ ꯑꯗꯨꯗ ꯂꯥꯛꯄꯗꯁꯨ ꯀꯣꯜ ꯂꯤꯛ ꯄꯨꯝꯅꯃꯛ ꯂꯪꯇ꯭ꯔꯤꯛ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯂꯩꯔꯝꯈꯤ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯀꯣꯜ ꯂꯤꯛ ꯆꯐꯨ ꯎꯌꯥꯟ ꯄꯨꯝꯅꯃꯛ ꯃꯄꯥꯟꯗ ꯄꯨꯊꯣꯛꯂꯝꯃꯤ ꯃꯁꯤ ꯂꯣꯏꯔꯕꯗ ꯃꯅꯤꯡ ꯏꯊꯪ ꯊꯪꯕ ꯀꯥ ꯑꯗꯣ ꯌꯧꯔꯛꯄꯗꯗꯤ ꯃꯥꯡꯂꯦꯝꯕꯤ ꯇꯁꯦꯡꯅ ꯇꯜꯂꯝꯃꯤ ꯃꯍꯥꯛꯅ ꯇꯜꯂꯤꯉꯩ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯥꯏꯕ ꯑꯆꯧꯕꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯑꯗꯨꯒꯤ ꯀꯥꯗꯨꯃꯗꯤ ꯁꯦꯡꯗꯣꯛꯔꯅꯨ ꯄꯣꯠ ꯆꯩ ꯐꯠꯇꯕ ꯊꯝꯕꯅꯤ ꯃꯥꯡꯂꯦꯝꯕꯤꯁꯨ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯛꯏ ꯍꯣꯏꯅꯦ ꯏꯆꯥꯁꯥ ꯁꯤꯗꯤ ꯄꯣꯠ ꯆꯩ ꯐꯠꯇꯕ ꯊꯝꯅꯕ ꯀꯥꯅꯤ ꯅꯄꯥꯅ ꯍꯥꯏꯕꯁꯨ ꯍꯥꯏꯕꯅꯤ ꯁꯦꯡꯂꯒꯨꯝꯁꯤ ꯑꯩ ꯀꯣꯜ ꯂꯤꯛꯁꯤꯡ ꯑꯁꯦ ꯐꯦꯡꯂꯨꯔꯒꯦꯀꯣ ꯅꯈꯣꯏꯅ ꯁꯨꯃꯥꯡꯗ ꯍꯧꯔꯤꯕ ꯅꯥꯄꯤ ꯅꯔꯥꯡꯁꯤꯡ ꯑꯁꯤ ꯑꯣꯏꯅ ꯁꯦꯡꯂꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯃꯊꯧꯗ ꯃꯄꯨꯛꯅꯤꯡ ꯆꯪꯂꯝꯃꯤ ꯃꯥꯡꯂꯦꯝꯕꯤ ꯀꯣꯜ ꯂꯤꯛꯁꯤꯡ ꯑꯗꯣ ꯐꯦꯡꯕ ꯂꯣꯏꯔꯤ ꯀꯔꯤꯁꯨ ꯃꯣꯠꯇꯕꯅꯤꯅ ꯀꯣꯜ ꯂꯤꯛꯇꯣ ꯐꯅ ꯌꯥꯝꯂꯕꯁꯨ ꯀꯔꯤꯁꯨ ꯀꯨꯏꯔꯝꯗꯦ ꯃꯍꯥꯛ ꯀꯣꯟ ꯐꯦꯡꯕ ꯂꯣꯏꯔꯗꯨꯅ ꯃꯍꯥꯛ ꯋꯥꯏ ꯇꯩꯅꯅꯕ ꯅꯨꯔꯥ ꯁꯦꯝꯗꯨꯅ ꯕꯥꯇꯤꯜ ꯃꯆꯥ ꯑꯃꯗ ꯏꯁꯤꯡ ꯈꯔ ꯍꯥꯞꯇꯨꯅ ꯏꯃꯨꯡ ꯑꯗꯣ ꯋꯥꯏ ꯇꯩꯕ ꯍꯧꯔꯝꯃꯤ ꯃꯍꯥꯛꯅ ꯋꯥꯏ ꯇꯩꯕ ꯑꯗꯨꯗ ꯀꯩꯁꯨ ꯈꯟꯗꯅ ꯇꯩꯔꯝꯃꯤ ꯑꯗꯨꯕꯨ ꯆꯥꯛꯁꯪ ꯌꯧꯔꯛꯄꯗ ꯃꯅꯤꯡ ꯊꯪꯕ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯣ ꯗꯪ ꯗꯪ ꯊꯤꯜꯂꯛꯈꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯃꯥꯡꯂꯦꯝꯕꯤ ꯄꯥꯈꯠꯄꯣꯏ ꯂꯥꯛꯄꯣꯏ ꯇꯨꯡ ꯑꯣꯟꯗꯨꯅ ꯌꯦꯡꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯆꯥꯛꯁꯪꯒꯤ ꯊꯣꯡ ꯑꯗꯨ ꯐꯥꯎꯗꯨꯅ ꯃꯤꯒꯨꯝꯕ ꯑꯃ ꯐꯠ ꯂꯥꯎꯅ ꯆꯠꯈꯤ ꯃꯗꯨ ꯎꯕꯗ ꯃꯥꯡꯂꯦꯝꯕꯤ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯆꯨꯡꯈꯠꯂꯤ ꯑꯗꯨꯒ ꯃꯍꯥꯛ ꯃꯆꯤꯠ ꯈꯤꯇꯪ ꯉꯥꯏꯔꯕ ꯋꯥꯏ ꯑꯗꯣ ꯇꯩꯕ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯈꯔ ꯅꯛꯅ ꯅꯨꯄꯤꯒꯤ ꯐꯅꯦꯛ ꯐꯠ ꯂꯥꯎꯅ ꯁꯦꯠꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯥꯡꯂꯦꯝꯕꯤ ꯃꯁꯥ ꯑꯗꯣ ꯏꯄꯥꯏ ꯍꯧꯔꯗꯨꯅ ꯅꯨꯔꯥꯒ ꯀꯣꯟꯒ ꯍꯨꯟꯗꯣꯛꯂꯝꯂꯒ ꯆꯧꯀꯥꯟ ꯀꯥꯟꯗꯨꯅ ꯆꯦꯟꯊꯣꯔꯛꯂꯝꯃꯤ ꯃꯄꯥꯜ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯆꯥꯁꯤꯡ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯥ ꯑꯗꯣ ꯎꯕꯗ ꯃꯥꯡꯂꯦꯝꯕꯤ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ ꯆꯥꯅꯤꯡ ꯇꯥꯅ ꯃꯇꯤꯟ ꯌꯣꯠꯊꯗꯨꯅ ꯇꯞꯅ ꯃꯄꯨꯔꯣꯏꯕ ꯑꯃꯥꯏꯕ ꯑꯆꯧꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯁ꯭ꯋꯥꯏꯐꯥꯎꯗ ꯊꯣꯛꯄꯤꯔꯛꯑꯣ ꯋꯥꯔꯤ ꯑꯃꯇ ꯑꯉꯥꯡꯁꯤꯡ ꯇꯥꯕ ꯅꯨꯡꯉꯥꯏꯔꯔꯣꯏ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯡꯂꯦꯝꯕꯤ ꯍꯤꯡꯈꯣꯜ ꯃꯇꯣꯟꯂꯣꯝꯗ ꯈꯔ ꯆꯠꯊꯣꯛꯇꯨꯅ ꯃꯍꯥꯛꯁꯨ ꯅꯥꯄꯤ ꯁꯦꯡꯕ ꯁꯥꯔꯒ ꯂꯩ ꯃꯥꯒꯤ ꯅꯨꯄꯤꯅ ꯊꯣꯛꯈꯤꯕ ꯉꯥꯏꯍꯥꯛ ꯂꯩꯔꯒ
ꯑꯃꯥꯏꯕ ꯑꯆꯧꯕꯗꯣ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯑꯗꯨꯒ ꯀꯩꯗꯧꯔꯒꯦꯅꯤ ꯃꯃꯥ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯃꯄꯨꯔꯣꯏꯕꯅ ꯑꯁꯨꯝꯅ ꯍꯪꯂꯛꯄꯗ ꯃꯪꯂꯦꯝꯕꯤ ꯃꯍꯥꯛꯅ ꯋꯥꯏ ꯇꯩꯔꯤꯉꯩꯗ ꯊꯦꯡꯅꯈꯤꯕꯗꯣ ꯇꯝꯂꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥ ꯑꯗꯨ ꯇꯥꯔꯒ ꯑꯃꯥꯏꯕ ꯑꯆꯧꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯁꯔꯨ ꯄꯣꯂꯥꯡꯗꯨ ꯂꯧꯊꯣꯛꯂꯒ ꯊꯧ ꯇꯧꯔꯁꯤ꯫ ꯃꯇꯤꯛ ꯃꯌꯥꯏ ꯄꯨꯝꯕ ꯍꯣꯔꯦꯟꯗꯒꯤ ꯑꯩ ꯆꯤꯡꯊꯣꯛꯂꯒꯦꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯪꯂꯦꯝꯕꯤꯕꯨ ꯊꯦꯝꯖꯤꯟꯈꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ 14ꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯊꯪꯒꯤ ꯇꯥꯡꯀꯛꯇ ꯀꯔꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫